आकाशवाणी इम्फाल वाहेंगबम राजेश ने पाव पाजरी आहनबदा मरुब पाव मुख्यमंत्री नोंथोमम बीरेन हाइरी वार ऑन ड्रग्स की मतंगदा सरकार असिना कैदौनंगदसु संगताइनब तौरोय सकनाइरब अइबा अमसुंग साहित्य अकादमी अवार्डी कुमंदेम प्रकाश सिंह ngasi ayu anganbada imphal gi maino lekta leba masagi yumda laikidre District Administration Senapati na Sindra Myangi numit amasung singi lusingba singi numit ngasi Senapati mini secretary ta pangtokre Mohammad Shah Nawaz Misi gi JSC ga Raja Sarkar ngasi Mukhyamantri gi secretary ta mifam pangthoktuna warep kyamrum lokre amasung Rashtrapati Draupadi Murmu ngasi Naidri da National Sports Award yanthokre Security Force na ngarang Churachampur Jila gi Mata Khuldegi mioi ani brown sugar ga kolana phaba ngamkiba aduda Mukhyamantri Nongthomam Birena Security Force singbu thagatpa phongdorakli Ningsing bayai Security Force na ngarang mioi anina chaka mari panba gari amada sapon cap chani ni panda haptuna porakpa brown sugar WY tablet lak ama lising humbudra humdoi amasung sale oina lupa lak ahum lising humbudra kuntra taret changwa phagatpa ngamkibani Social media da thagalakpa warol amada Mukhyamantri nahai war on drugs ki matangda sarkar asina kaidongdasu sangtai na batawroy Amarom da Imphal iski pangai da pangthokiba economic revival mission gi mifamda miam humna thorokiba adubu Mukhyamantri na nungaiba phongdorakle mission asi CM's livelihood support scheme gi makha da pangthokpani thaurang asina Manipur gi semilon amasung miyang gi punsi mahing phagarhanaba honabani mifam adura saruk yakiba khudingmapu thagatpa phongdoglokpaga loinana makoina pirakpa motsing sarkar na taramna logani Mukhyamantri na hai raija sigi haurakliba tungi mirosing nungai yaifana amadi wata padanabagi damak punna amata oina Honaminarasi. Saknairaba aiba amasung broadcaster Kumandem Prakash Singh ngasi ayu anganbada Imphal gi maino lekta leba masagi yumda laikidre masagi sahi marpudra mari sukre Kumandem Prakash English ngama chamapan yangkai mapanda All India Radio Guwahati da sandopa Manipuri program gi damak staff artist oina changki English ngama chamapan humpu marida Akashbani Imphal da join tawraki amadi English ngama chamapan Humpu mapanda producer oiki mahangna Manipuri wari watagi thoram puba ama oina saitegi thoram hapsin ki Haujik sandoliba chithi pakongi thoram Manimala asi mahangna maming tholambani mahangna Mani Sharaga Shrimati Chongtham Kamalana mala saduna hogdoki phagi gi thoram ipom haibasigi maming mahangna thonki Kumantem Prakashna film isai Akashbani Imphagi thasigi isai yauna tongan ba maming lereba isai kya su irami isai sing adugi manungda nongmaithem parina sakpa laklabra kumsi su basanta ningthokjam nabachandra sakpa tum kongli utumna yansempam bilasini na sakpa anoba chahigi kudol yekpiro nangi nungsi turina molang khada lotuna thamlibana chingbani molang khada lotuna thamlibi ho molang khada lotuna thamlibi ho nurai napad thelambana tum nungse kanagi kudol no ne nungse kanagi kudol no molang khada lotuna thamlibi Kumandem Prakash na hinglingay matamda Sahitya Academy Nai Delhi ki Executive Committee ki member, Manipur Language Advisory Board ki member, Cultural Forum Manipur, Writers Forum Imphal amasung Manipur Sahitya Parishad Imphal ki President ki thau purami. Mahangna iba wari macha mangi isai gi damag 1956 Sahitya Academy Award piduna ikai khumdaba utki. Ing 2010 Panda lalauba amasung atay sereng sing haiba asigi damag Sahitya Academy Translation Award phangki mahak angang singi Sahitya gi damag Bal Sahitya Puruskar su phangki mahak in 1956 Jawaharlal Nehru Manipur Dance Academy gi ahanba director oina thabaktagi pothaki Kumandem Prakash aiba ama oibatanatana art and culture gi lamda singthaningai oba thabak kaya marum tawramba misakni mahangna laikidabada Akashbani Imphal gi staff singna minute ani tumina leptuna ngasi awaba phongdokki Kumandem Prakash na laikidabada Social Welfare Mantri Haikam Dingo Manipuri Sahitya Parishad Imphal saireng basingi apunba lupsal Writers Forum Imphal Cultural Forum Manipurna awaba phongdorokli Jiri Lawri Khongthang Lukki Mir Kangbo Amaga Rajya Sabha gi Sadasya Maharashtra Laisemba Sana Jawbaga ngasi unakre unaba aduda
Jiri thokliba thokdok wathok kaya gi matang da kupna khana nei na ki hari lup asina thokpa cherol man hai Maharashtra laisemba sana jawbana jiri bangi miam da ehenba miyang thambagaloina pangba yaba mateng pangani haibigi thajaba pirakle Raiji ki Social Welfare Bibhagna chalaiba Women's Helpline number 181 amasung Child Helpline number 1098 matam khara chatnararoi masigi mahuta Women Helpline number 700 577 6144 amasung Child Helpline number 811 9918257 asi oina chatnaragani haina sarkari cherol amana hairi paugi marakthana break ama Admission open. UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent amma khaki angang mari mingchan bada mari suba angang du lem na mahi tambagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loanees vendors and farms bankers amadi Manipur lengang na sakang naba media house singi damak admission amadi tuition fee da chada tara discount bijari. Ngasimag adom gi anak pa campus da laktuna tanabiyo. Aku pamarol gi damak ay ko website www.unacoschool.in natraga contact 8131070337. Tabiriba pawasi Akasbani Imphal digini District Administration Senapati na sinduna miyang ginumit amasung singi lusing basing ginumit ngasi Senapati Mini Secretary Laiba Multipurpose Hall pangtokre ngasi gi toromaduda Additional District Magistrate Rang David kung SDO amasung DLO singna miyang gi wakat sing taki ngasi lakiba wakat sing gi manungda All Age Pension MGNREGS Vaccination Program Livestock Insurance na singba yauki hari Thoromaduda wangang mada Additional District Magistrate hai ngasi pangtholiba thoramasi sarkar asna miyam amasung sarkar ga lainariba mari hena chesin hanabani masina raija sigi nagarik sing sarkar gi official singa hakthena na wari sanaduna makoi gi pendaba sing phongdokpagi khudong chaba piri Asiguma thorom pangthokpa asina thabak thoram sing transparency lehenbata natana lengak sasan dasu hena mapangal kangkhal angani haina Rang David na phongdoki ngasigi thoram aduda tongan ba certificate sing yantoki amadi stall kun hen hangdoki tha kudingi ahum suba irai numita jila asigi oina miyangi numit pangthokani karigumba suti taragana ahum suba sakolse numita oina pangthokani hari Lakadariba humudra taruk suba ganatra divas palan ga mari lenana Kangpokpi jila gi Deputy Commissioner Mahesh Chaudhary na sabapati oiduna DLO singi oiba mifam amangasi pangtokre DC Conference Hall da pangtokiba mifam aduda bibak singna paika kadaba thabak thoram singi matang da khana baga loinana Ganatantra Divas palan jila asta mapung phana pangthokna ba hona bada official singna pangba yaba manteng pangbina ba Deputy Commissioner na khanganki Kairang tera makhongdagi laikhidraba Mohammad Sahan Nawaz misiga mari lenana sengkiba JSC Maitei Pangal amadi Pangal CSO singi mihut singnang Raja Sarkar ngasi Mukhyamantri gi Secretary mifam ama pangthoktuna warep kayamrum lokre hari warep singi manungda Mohammad Sahan Nawaz Khan gi misi sarkar na marik chumna tijen bagaloinana masigi charge sheet tha ahungi manungda pikhatpa sarkar na asigumba thokdok sing makha tana thoktana ba khongthang sing lokhatpa kangluk ki oiba irang thokpa yaba wafam sing social media da thagalakpada sarkar na akanba thabak lokhatpa Jati Kangrup anigi marakta nungsi chanaba amasung bhap taminanaba CSO singa sarkar ga mifam pangthokpa laikhidraba mioi asigi imung manungda sarkar na pangba yaba mateng pangba haina warep naki hari Rongmai Baptist Churches Council ki Christian Education and Literacy Department sinba Mari Suba Children Festival ngasi Tamenglong District Headquarter leba Mini Stadium Apollo Ground da hokre numit mari ni chathagadaba festival asigi hiramdi Children for Christ No Child Left Out haibasini festival asida Manipur amasung Assam da leba Rongmai Baptist Church Council ki makha da leba church chama tarani thoidagi lakpa angang lising tararomna saruk yari ngasi hawdokpagi thoromda Tamenglong jila dagi lakpa angang lising amaromna Hallelujah Chorus Saki CRPF ki chama mapan suba battalion sinduna first aid training course amam pangthokre IG Manipur amasung Nagaland sector na Red Cross Society ga punna sinduna numit umni chathagiba training course adu Imphal gi Raj Bhavan da leba chama mapan suba battalion gi personnel singi oina chathakibani CRPF ki personnel kunmanga rom na saruk yakiba course adugi maruiba pandamdi CRPF ki personnel singbo first aid ki matang da hena khangan bani Wahengbam Anand Singbo Manipur Pradesh Youth Congress ki President oina khalle hari masigi matangda Indian Youth Congress ki President Uday Bhanu Chibana cherolama thokre
Helping Hands for People Manipurna Free Blood for Children Scheme bu sawgatuna miyamna idan torokpa leptri tha asigi tara marida hokdokiba thorom asigi soruk amoina ngasi session judge Rina Sartona idan toraki hari Republican Party of India Athwalebu Manipur State Regional Party oina ECI na sakhangbada dol asigi Kisan Morcha na nungaiba phongdorokli National Scholarship Portal da tongan ba Central Sector Scholarship ki application thajin bagi matam sangdok le hairi Akasbani Imphal gi pau tabiri Rashtrapati Draupadi Murmu ngasi National Sports Award khusinakre Nai Delhi da leba Rashtrapati Bhavan da pangthopa thoram amada Rashtrapati na World Chess Champion Di Gukesh Paris Olympic da takaman ani phangraba Manu Bhaker Bharat Nupa Hockey Team ki Captain Harmanpreet Singh amasung Paris Paralympics sa sanagi takman laurkraba Pravin Kumar da lemjaningai oirba Major Dhyanchand Khel Ratna Award khusinaki श्री गुकेश टी को शतरंज खेल में उनकी उत्कृष्ट उपलब्धियों को मान्यता प्रदान करते हुए वर्ष 2024 के लिए मेजर ध्यानचंद खेल रत्न पुरस्कार प्रदान किया जाता है। श्री गुकेश डी हॉकी के खेल में उत्कृष्ट उपलब्धियों को मान्यता प्रदान करते हुए वर्ष 2024 के लिए मेजर ध्यानचंद खेल रत्न पुरस्कार प्रदान किया जाता है। श्री हरमनप्रीत सिंह पैरा एथलेटिक्स खेल में उत्कृष्ट उपलब्धियों को मान्यता प्रदान करते हुए वर्ष 2024 के लिए मेजर ध्यानचंद खेल रत्न पुरस्कार प्रदान किया जाता है। श्री प्रवीण कुमार निशानेबाज खेल में उत्कृष्ट उपलब्धियों को मान्यता प्रदान करते हुए वर्ष 2024 के लिए मेजर ध्यानचंद खेल रत्न पुरस्कार प्रदान किया जाता है। सुश्री मनु भाकर Manasi Hoki Basahi Marida Sana Konabagi Lamda Todok Hendok Bahai Toising Toiba Utkiba Sana Racing the Pibani Para Shooting Coast Subhas Rana Shooting Coast Dipali Deshpande Hockey Coast Sandip Sangwan Badminton Coast S Murlidaran Amasung Football Coast Armando Agnello Kola Koda Dronacharya Award Kusinaki Sanaroi Kuntrani Toida Arjun Award Piki Kelo India University da Makokta Kiba Chandigarh University da Maulana Abdul Kalam Azad Trophy Piki Haujik Sanabagi Pau Kshetrimayum Birosh tagi Manipur Veteran Cricket Tournament lising ani kunmari kunmanga gi ngasi Langthaba Public Ground da sanakhiba match da TCMDC Thongjuna BKCC Pamun Kampubu run 103 da thoikre YCCIC Kontha Ahlumna Sinduna Budau Margin Ground da chathariba Taraganithu Shuba Yumnam Rajmani Memorial Invitation Under 15 Boys and Women's Open 7-a-side Case Prize Hockey Tournament King asi sanakhiba matching da Maira Basikhongna YCCIC Team A Kontha Ahlupu Panjil Kontra Nitho Shinoda PWC Tawungkhokna BH Bisnupur bu Panjil Nepal Anida Hockey Union Larigam Lekaina Farm Thangmeban bu Panjil Taramathoi Amada Thoikre Karnataka gi Belagavi da Pangthokiba Taratruk Shuba Senior Body Building and Physics Championship ki nupi gi open category da Manipur gi Thokchum Sanjitana Senjengi Takaman Fangle Nagpur da chathariba humphumapal suba Junior National Ball Badminton Championship ta ngasi Manipur na Jammu Kashmir bu Panjil kuntra manga kuntra humdoi kuntra manga kuntra mathoi da thoikre Pamel Ground da chathariba taruk suba SS Mani Sharma Memorial 3rd Division Football League ki match amada IMA Football Academy na KKYU bu Panjil ani shino da thoikre Mari suba Dr. Moirangthem Manauton Singh NM Chandrasakhi Devi Memorial Football Championship ki ngasi sanakiba match ta BSA na Sunday FC bu Panjil Mari Shinoda thoikre Marifu Nipan Suba CSDSA Sports Meet ki ngasi Chakpikarong Playground da sanakiba match amada Chandel Christian YC na Khobung Khulen FC bu Panjil Manga Mari da thoikre Rajesh Thagachari Birosh Aroibada Maroiba Pau Mukhyamantri Nongthoman Biren Hari War on Drugs ki matangda sarkar asina kaidonungdasu sangtainaba tawroi Changnaiba Aiba amasung Saite Academy Awardee Kumantem Prakash Singh asi ayu anganbada Imphal gi minor director leba masagi yumda laikidre District Administration Senapati na Sindram Yangi Numin amasung Singgi Lusingba Singgi Numing asi Senapati Mini Secretary Pangthokre Mohammad Shah Nawaz Misigi JSC ga Rajya Sarkar ga ngasi Mukhyamantri gi Secretary da mifam pangtoktuna warek kayamrum lokre amasung Rashtrapati Draupadi Murmu ngasi Nai Delhi da National Sports Award yenthokre Paulo Jare